Preparation for the battle. Imagi chingkai, karigino usuk tahana, ichana miramda chatkani hairibasibo. Ima, lin hairibajiba singduna, makoi masel yang manabu ubirabra. Marau leiba chingkai ki wahangduda, asangbi chingkai da haifet yang lee, aduga kum lee. Lin na yai manaba, ima ure. Adubo, karamba lin kano, ichaga yai managadauriba. Ima. Nongma nattraga nongmadi khongdi yurakadaba leirabadi khangpambido matam chana phuktatuna thudi hodabana ngasi ikhoidi yurakhibani tingkhangi chaina khol phangduna hu karaba tungda tingkhang mathang satlabasu mahakna hakhiba hu hidak famdi tingkhangduna yukrab misak amatana kawba ngamlaroi adubu tingkhang masak khangbana nachana kholsiki khunja singbo tamthini yuhan kiba tingkhang singdo mathang sacharakibani Hujikti sukna tangi tingkhang amakak tangairi nachana sachagadaba adubo tingkhang adudi rubam phamda hanjin khibana atopa tingkhang ama sizinaduna hanjaruba tari tingkhang asibo yaini khana munaruba tari mahak taga iga mahak tuna su tingkhang adubo khutmakna satuna thudik papamli aina so khulshigidamak tingkhang adubo satuna thudik papamli idana basida kanana mai pakadagi habadudi maphamagi nangdamni ma hingliba karino haiba khangi asangbiнаso mathamoida wajai chingkhaigi khallaga sanariba warido mapalda mangolda famliba thoibinaso tare chingkhaina mumbai chitkani haibagi pausina mabu tattana otlabagum taurare yamna wakhal nungaitana mangolgi ukhongduna ngaduna famle asangbina chingkhaida haire ichana pangthoki khalliba thabak thoram amatada imana tawganu haiduna thingbadi ngamde adubo imagi chingkai imagi mitki mani ama phangle khalluba mikupsida ichana amok asunbina ma amadi nachalbu thadoktuna chatkharbadi imadi kana yengduna lehogani chingkai asangbibu nungsina maringjumda paiduna haire ima khulsegi yumni khunja pumnamak aigedi ichilina ichil imai pangaktani ima natana aibu kanana muklakon bigadori ahidamakta karishu apirugana ahi soidana imagi nakta mukhalakigani nachana lona simgatliba lanmishin shigaloinana hojikti pungsi chupa nachana khulsiba ngaksinduna leicharagadabani adubo thangai phadana mumbaida nacha matam khradi chataba yaroidorima mapanda famduna leiribi thoibidi wafamda tabada mamitagi mapi taduna kaple tasingna mahak chingkhaibo khulasi thadoktuna chalhanningrei atiyada thogliba thasamabu yengduna kapli thoibi manungda mahak leitabudda chikhaisu mapalda thoglae thoibina wagi ukhongduda ngaduna mangoldari duda makhong yanthaduna famlibado oi tabna changsilaktuna famlei mahakso thoibigi manakta chingkhai changsilakpaduda thoibiso haifet mapido daithoe chingkhaina haire kaidore natomda tumina mapansida famlamlede thoibi kapngang tawna khumlae kaisu tawde gainumdi tawba malida thoibi chingkhaida yenglae aduga hanglae mumbaida chatoido kaigino chingkhai thoibida yenglae thoibisu mawa munna yengduna leirami momonoglaga chingkhaina khumlae thabak ruba malaibagi chatoini kidorage thoibi wamata khumlamdana kaptuna jensinkhre chingkhaina thoibina chensinkhibado yengduna lehawe thoibisu magi famungduda masadu upsinduna yamna mathoi nungaitana kaple thoibina kaptuna chensinkhibado uraga chingkhaidasu nungaitaba phawhawe machana pina kapado tabada mama asangbinasu changsinduna machana kaplibagi maram hangle manungda mama machana sanaba wari pumnamak mapalda famliba chingkhainasu tare machinna sole mathokpa nganglidako hairaga changlae mama machana leiriba ka aduda thoibido hiki kaptuna leirame mamana themle kariginoba nangna duk thamoi sokna kaplibabo imada hayuse kanana ichada kari hai chinghaisu direct oina ka aduda chaksilakuna haire lisabi pharaba asuk chawrba sidabo angang machado na kape ibu ikai tra khangde aise sikrado simangai ihe mabungna amiramda chatkani duki kapiwa oire sese tose kapkana asigidamakta ba
Mathanggi numitni khuldugi khara manung hanjinba umang amada training tawduna leiriba khulgi nahasingdubu chingkhaina nangmai kapa tambiri nupa macha amana hangi oza nangmai amaga se maru samanadabra chingkhaina khumme manade 9mm gi maruna ama AK gi maruna ama tonga le oza sigi nangmai se maming kari kauge oza na pai base sibura masini sniper harise ihamna powerful ba nangmai ni powerful haibade khaineba yamna sakti leba mapangal kanba good ado oza aiso sniper paininge masigi nangmai se kadai de yole madugi sumatam lakhine tolen ngaibada kalu masigumba nangmai se icham chamba micham aman hekta paiba yade aina pairi basiso aingi wangmudane ain haibadi khangbra khangde do oza akhoi baba hoina di panghai haibatai ain kanon kaina adum hai kai haino di khangdi adubu kai haino oza ain kanon chapmani ko tolen english tana law haibado o khangi oza law haibadi chatna pathapta natro adugi chatna pathaptani ain harise lengak na semliba chatna pathaptuda masigumba nangmai se bichamna paiba yade kanagumbana lona mase pairamba tarabade mahakta lalhobane haina lauthoklaga police na phaki gadamribane adudi oza so police na phakradi kamdowni chingkhai maru leina noklaga tolen da yengdana haire madugi su aigi oiba lole technique le adunani aina nakhoida training tawbagi wafam se khulwang magi mi amatada haidokanu hairise hoi oza wari sanari ngaida chingkhai na matomda famduna leiribe thoibi bu oi chuba metuna matomda tumina ungduna famli maha tolen chalo nathodawro hoi oza hairaga tolen thokre chingkhai thoibi ki manakta changlatuna thoibi ki mamai mapada khukapi kaplae makhol do tabada ungduna leirambadagi thoibi masado khangsing singduna chingkhai di yengkhale chingkhai su mahaki manakta famtharak tuna hangle kidoragi minangba nasaga nungaitraba nasaidagi namanabi mayam se natoriba mayam se sugya yaudridaba lawse nungmai kapase tamuru law haidana thoibi ki makhot paidana chingkhale thoibi hoi mai haidana adum chingkhai ki matung inare chingkhai na nungmai pistol ama pire se maru halo ai briyangi ai haite thoibi na maru leina khumlakpani tasingna ningai togi haiba mayawna tawre haibase chingkhai na khangle nungmai marudo mahakna hanjillaga lut tawre aduga thoibi gi tungda leplaga se pairu se haiduna thoibi gi makhut paiduna nungmai do thoibi da pahelle target sida munna yengo aduga mapachumna kapo ready 1 2 3 hairaga nungmai do kapthoke adubu target tudi mapaswinari chingkhai bitek na haire as ayumda chatlage thoibi na hairapani yamna mathwai nungaitana asumna hairamlaga thoibi chenkhre mahakna chenkhibado mayamduna su howe haifet yengna howe Chhatrapati Shivaji International Airport Mumbai miyoi marina saba khongbudo airport tagi thoklae anasna makhoi bungaiduna leirame ahanbada ningthorel da khurume matungda malang amadi ejega khutsuknaduna ningsinna lengone miraga so khutsukne baba chalase ekhoi baba ga namong nupi gana mayam khorang ninge horibani maro lengase asumna makhoi punna anaski gari tu da kakhatle anaski miyoi singduna ngak selaga makhoi pumnamak anaski yomda lagle maro ekdeleng silo mayamdo mari changnare anasna mahaki mapa amadi mahaki nupi bu kauthoe Fatima baba Janab Khan amadi mamau nupi Fatima sa thoklae Janab Khan ga ningthorel ga ningsinna lengone ningthorel bhai udaba yam kuire ne Janab bhai ai yam nungairi haiduna harauna nokmine makhoi ba masa khangdriba Fatima di tingak yengduna le Janab Khan na mamau nupi da ningthorel gi timbo masak tae Fatima ये मेरा दोस्त है तुम्हारी भी बाप जैसा ही है उसको बाबा कहिए ना बेटी Fatima wakhallo naraga namaste baba ningthorel na God bless you bahu Janab na bhai sahab aigi mau nupi se Manipuri lon ningthina khangjabani
Aikoinasu yamna kannadi tambiribani. Kaisu kaideda bhai. Anasna, Fatima, this is Malang, my best friend, and this is Ajay. He's also one of my best friend. No, he is a forensic expert, and this is Inspector Mira. All these three are my best friends. Mira changsinduna nungsina Fatima galengone, Aduga Anasda yingduna haire. Anas, your honey is so beautiful. Fatima do ikaiduna haifet maruluktaduna nagfetore. Janabna. Bhai, wari kunsi, lingsilo. Lamsang lakpagi waram nani. Fatima, bozan tayar karo, chal beta. Si baba. Fatima, let me help you. Mira na hairakpani, Fatima na kumlai. Okay, thanks Mira. Please come. Hairaga Fatima ga Mira ga changkre. Mayamsu kitchen manaki waiting room da laktuna faminay. Janab na hairae. Ningthore, nang na hairakpadagi ay jaman ga suunari. Mahak na su nahaki mating pangnaba semsaduna layrabani. Adubu, mapamduda jangsinbada hena khudong chanabagidamak. Nahak Ibrahim ga unaba na pagani. Malang na, Baba, Ibrahim uncle di hojikari tauri. Janab na, mahagi hanagi safe ki thabak to adumak tauri nung saba. Ningthorel na, mahaki machanupa pharuk hatokhibagi matangdadi tumina leisingre natrajana. Madugi laman singnaba ngaiduna leiribani mahaksu. Adubu mahakumba micham amanadi jamanlalgi mathaktadi kari taurugani. Chaklensi matungda mahaka unaruna bahotnasi. Anasna, ngasidi potharoda. Ekhoi humsu pundaba kuiri. Ngasidi koithoklurase. Kay hagi Mira. Janabna, ipagi Anas, nang dharma khudingmakki lairik paraba scholar amani. Langkagi hingchaba ningthaurabanna. Ramgi makhutta maithiba nangkhibagi maram naha khanglaba natra. Khangjai baba, tawi khanba thabakta matam thintharubagi maithikhibani. Nangi marup nangsabana laklibasigi maramsu nangna khanglibaduni. Mahakpu kaligi raban ohengumsi. Ai khangjari baba. Fatima changlaktan haire. Baba, bhojan tayar hai. Anasna, mayam chak loiduna leiri. Chak chanaba taurasi. Malang, Eze, Mira, lao. Baba, ningsilasi kitchenda. Nakal amada jingkai may chakraba yum amagi mamangda leptuna. Makhut aniduna khongraugi furit khawhumduna leple. Maithongdasu asawbagi thamoy sokbagi mami khara khajik tare. Bisum anido isuksue. Mitmangda urae. Numidangi matamda khunjasing pakhatnaduna kuichinchenakhibagi saktam. Mayrabana machinda churup mache ema chamkhatlaga yamna thawa sadana famduna yingduna leibagi saktam. Maithongda asawbagi sakfam wakhallai. Imana chakchar slaw haubane. Maithongdo khangan handore. Wathok tuna yenglubada thoibi tungda lepame. Wasi matang hairamlaga chatpa hoke. Chingkhaisu thoibi gi tunginare. Thoibi waga machet amata ngangde. Yumda yaurakduna chaksangda changle. Thoibi na chingkhaina famnaba phanthai. Asangbina, lao lao chak loiri imana. Ima khenjangno. Hangam singaidana ibungo. Thoibina chingkhaiga chaginsang thangjile. Wadi machet amata ngangde. Taina fam khangdaduna tumin leibada taina khramale. Chingkhai chak tu hinjang mahi haijinduna chai. Ahawi heima. Hinjangduna nachalna thongbani. Maleba. Si angangse thongba thakpadi haibani. Asumna chakto mayam puna chathokminare. Thoibidi chingkhaida handak marakse ikaw khidre. Chingkhaina sukhangi thoibigi thamoida karigumba amadi leira haibase. Chak toklabasu tawgadawba mathawadum tawi. Wadi ingangang khidre. Magi matawduda chingkhaisu nungaibadi natte. Khangda uda saduna leirabani. Nungthelgi matamda asangbisu chathokri. Mangolda thoibi matomta famduna lehawi. Chingkhaisu mapalda thoklaktuna thoibigi manakta famthare. Thoibido numitchupa ama kaptuna leibagi mamit mamaisu ipompomna uri. Chingkhai tamna hanglai. Thoibi kidoragi nangbo. Thoibi chingkhaidadi yenglakte tamna khumlai. Kisu tawde. Chingkhai sorsang no hontoklaga khumlai. Nang
ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯃꯨꯝꯕꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯉꯣꯟꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯀꯧ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯑꯩꯁꯦ ꯈꯨꯜꯁꯤꯗ ꯅꯈꯣꯏ ꯌꯨꯝꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯑꯩꯗꯤ ꯁꯩꯗꯥꯡꯕꯅꯤ꯫ ꯁꯩꯗꯥꯡꯕ ꯑꯃꯒꯤ ꯃꯐꯝꯗ ꯌꯨꯝꯕꯨꯅ ꯍꯩꯅꯗꯕ ꯄꯣꯛꯂꯕꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯅꯪꯅ ꯄꯥꯝꯗꯕꯒꯤꯔꯥ? ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯉꯁꯤꯃꯛ ꯆꯠꯈ꯭ꯔꯒꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯕꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯨꯕꯒꯤ ꯀꯥꯟꯅꯗꯦ꯫ ꯍꯥꯏꯔꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯔꯨꯕꯗ ꯏꯄꯪ ꯄꯪꯖꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯊꯣꯏꯕꯤ ꯄꯥꯈꯠꯆꯗꯨꯅ ꯆꯤꯡꯈꯩꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯇꯨꯡꯗꯒꯤ ꯆꯤꯡꯈꯩꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯛꯏ꯫ ꯑꯣꯖꯥ, ꯑꯩ ꯂꯥꯜꯂꯦ꯫ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯑꯣꯖꯥ, ꯑꯩ ꯂꯥꯟꯖꯔꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯦꯛ ꯀꯞꯂꯦ꯫ ꯆꯤꯡꯈꯩ ꯃꯥꯕꯨ ꯀꯣꯜꯂꯤꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯃꯁꯥꯗꯣ ꯊꯣꯏꯕꯤꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯀꯞꯂꯤꯕꯤ ꯊꯣꯏꯕꯤꯕꯨ ꯃꯃꯥꯏꯗ ꯇꯞꯅ ꯄꯥꯏꯕꯤꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯑꯦ, ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ? ꯐꯖꯅ ꯍꯥꯏꯌꯨꯁꯦ꯫ ꯅꯪꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯀꯩ ꯄꯦꯟꯗꯕ ꯂꯩꯔꯒꯦꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ꯫ ꯊꯣꯏꯕꯤ ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ ꯃꯈꯣꯜꯗꯣ ꯏꯁꯤꯁꯤꯅ ꯀꯞꯂꯒ ꯍꯥꯏꯔꯛꯑꯦ, ꯑꯣꯖꯥꯅ ꯃꯨꯝꯕꯥꯏꯗ ꯆꯠꯇꯣꯏꯗꯣ ꯃꯤ ꯍꯥꯠꯄ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ? ꯋꯥꯍꯩꯗꯨꯗ ꯆꯤꯡꯈꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯤ ꯇꯥꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯉꯦ꯫ ꯇꯞꯅ ꯉꯥꯡꯉꯝꯃꯤ ꯅꯪꯕꯣ, ꯃꯤꯅ ꯇꯥꯔꯒ ꯃꯁꯤꯗꯤꯕ꯫ ꯊꯣꯏꯕꯤ ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯀꯔꯤꯒꯨꯝꯕ ꯃꯐꯝꯗꯨꯗ ꯑꯣꯖꯥ ꯁꯤꯈ꯭ꯔꯗꯤ ꯏꯃꯥꯒ ꯑꯩꯒꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ? ꯊꯣꯏꯕꯤ, ꯑꯣꯖꯥ, ꯅꯪ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯆꯥꯎꯔꯩ ꯀꯟꯕꯤ ꯑꯣꯏꯕꯒ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ ꯊꯣꯏꯕꯤ꯫ ꯋꯥꯈꯜꯗꯤ ꯉꯁꯤꯁꯨ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯃꯒꯨꯝ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ꯫ ꯏꯆꯝ ꯆꯝꯖꯕꯤ ꯏꯄꯪ ꯄꯪꯖꯕꯤ ꯃꯇꯧꯗꯨꯗ ꯆꯤꯡꯈꯩꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯅꯨꯡꯁꯤꯅ ꯃꯍꯥꯛꯄꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯤ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛ ꯊꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯅꯥꯅ ꯑꯩ ꯁꯤꯈ꯭ꯔꯅꯤ ꯍꯥꯏꯅꯣꯕ? ꯆꯥꯎꯕꯪꯕꯤꯁꯤꯗꯤ ꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯎꯁꯦ꯫ ꯊꯣꯏꯕꯤ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯏꯄꯣꯝ ꯄꯣꯝꯗꯨꯅ ꯆꯤꯡꯈꯩꯗ ꯌꯦꯡꯖꯔꯛꯏ꯫ ꯆꯤꯡꯈꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯣꯏꯕꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯂꯣꯏꯅ ꯄꯣꯝꯂꯤꯁꯦ ꯐꯅ ꯐꯖꯕ ꯃꯁꯛꯅꯤ, ꯂꯣꯏ ꯈꯤꯍꯜꯂꯦ꯫ ꯑꯩ ꯀꯨꯏꯅ ꯂꯩꯔꯛꯀꯗꯕ ꯅꯠꯇꯦꯁꯦ, ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯍꯦꯛꯇ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦꯗꯅ꯫ ꯑꯗꯨꯒꯤꯔꯥꯕ ꯅꯪꯅ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗꯒ ꯁꯨꯀꯧ ꯀꯧꯗ꯭ꯔꯤꯗꯣ? ꯑꯩ ꯀꯩꯝꯇ ꯇꯧꯔꯣꯏꯁꯦ꯫ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯑꯃꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯤꯗꯧꯔꯤꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯞꯀꯅꯨꯀꯣ꯫ ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯣꯏꯕꯤ, ꯏꯃꯥꯁꯨ ꯍꯜꯂꯛꯑꯅꯤ꯫ ꯏꯃꯥꯅ ꯍꯜꯂꯛꯄꯒ ꯆꯤꯡꯒꯣꯟꯗ ꯀꯣꯏꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯅꯥꯀꯜ ꯑꯃꯗ ꯅꯤꯡꯊꯧꯔꯦꯜꯒꯤ ꯇꯤꯝꯁꯨ ꯖꯅꯥꯕ ꯃꯄꯥ ꯃꯆꯥꯒ ꯂꯣꯏꯅꯅ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯦꯁꯃꯥ ꯕꯦꯒꯝ ꯑꯃꯗꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯤꯅꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯅꯤꯡꯊꯧꯔꯦꯜꯒꯤ ꯇꯤꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯅꯤꯡꯊꯧꯔꯦꯜ, ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯝꯗꯧꯍꯧꯔꯤ? ꯀꯨꯏꯔꯦ ꯅꯄꯥ ꯅꯆꯥꯅ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ꯫ ꯏꯕ꯭ꯔꯥꯍꯤꯝ ꯚꯥꯏ, ꯑꯐꯕ ꯐꯠꯇꯕ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯒꯤ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯃꯛꯅꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯅ, ꯅꯤꯡꯊꯧꯔꯦꯜ ꯚꯥꯏ, ꯑꯩꯁꯨ ꯅꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯒ ꯅꯄꯥ ꯅꯆꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯖꯅꯥꯕꯀ ꯖꯃꯟꯒꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯈꯪꯂꯦ꯫ ꯃꯥꯂꯪꯅ, ꯏꯕ꯭ꯔꯥꯍꯤꯝ ꯑꯪꯀꯜ, ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯏꯕ꯭ꯔꯥꯍꯤꯝꯅ, ꯅꯣꯡꯁꯥꯕ, ꯃꯐꯝꯗꯨꯗ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯅꯁꯥꯃꯛꯅꯁꯨ ꯈꯪꯈ꯭ꯔꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ꯫ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯒꯗꯕꯗꯤ ꯃꯐꯝꯗꯨꯗ ꯆꯪꯁꯤꯟꯈꯤꯕ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯃꯠꯇ ꯍꯤꯡꯅ ꯊꯣꯛꯂꯛꯈꯤꯗꯕꯅꯤ꯫ ꯑꯪꯀꯜ, ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄ꯭ꯂꯥꯟ ꯂꯩꯖꯩ꯫ ꯑꯩ ꯈꯪꯏ ꯐꯔꯨꯛꯀ ꯑꯩꯒꯅ ꯃꯐꯝꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯂꯥꯜꯂꯣꯡ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯕꯨ ꯑꯪꯀꯜ, ꯁꯨꯞꯅꯇꯪꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ ꯌꯥꯒꯗꯕ ꯂꯝꯕꯤꯗꯣ ꯑꯃꯈꯛꯇꯪꯗꯤ ꯄꯤꯕꯤꯌꯨ꯫
Malangna hairagliba wado tabada Ibrahimna makhoi pumnamakta leiduna yengla'e. Aduga Mirada yengduna makhut haifet thillaga haira'e. Nupi machasimadi mafamduda aina irai laina pusinba ngamgani. Masi mangairi aina pangba ngamba mateng hairagadi. Mirana, thank you uncle. Aibu oirabasu amabu oirabasu amatangna mafamduda kumna changsinba yarabadi madudagi hena phaba lambi amamuk leitre. Tawbu ningthaurel aidi mafamsida yamna tona hingbani. Khudingma ifamdagi loina munbikrabagi tungda Allahgi thawjaldagi ichanupi asibu phangjabani. Hojikti ai makhoibu aki akhan nanghanba pamdre. Ningthaurelna, Ibrahim bhai, ai loina khangjai. Madugidamakta karisu waganu. Nahak amadi nahaki imung manungbo atopa mafam amada aina puraga anauba punsi ama hohanbasu ngamgani. Nahaknabu pamlabadi aikhoigi thabaksingse pangthoklamlaga aigi loinana Imphalda Manipurda thokibasu yagani. Nahaki poknafam lamdamna ngasisu nangbu khaurangna ngaiduna leiribane. Ningthaurel, aidi mafamse thadoktuna chatningdre. Mumbai sida aigi icha pharukpu phumkhibani. Mapaigi ikutsimagna. Ichabu hundoktuna chatlabadi aibusu soidana ichana waraukhigani. Wase haiduna Ibrahim do kabla'e. Mahaki nupina mahakpu themjili. Asumna makhoi kainakhe. Numidangi matamda malangna makhoigi target oiriba Helena amadi meeyamgi photo Janab Anas amadi Ibrahim do utuna khanghalame. Amadi tawgadaba plan pumnamak yatminarame. Hojikti changadoriba lanjang asigidamakta makhuta matik chaba afaba makhalgi khutlai pairaba Jaman amadi Janabki miyoi kayanaso Ningthaurel mapa machagi mateng pangnaba sem saduna leikhre. Anasna box macha amakha puthoraktuna hangtoe. This is for you nuksaba. Chinese made ni ihengo. Malangna box sudagi potsak ama lauthore. Potsak ado Chinese made B camera ni. Tasingba ahingba khoiga mawng matau chap manaba B camera ni. Madubu karamna operate tawgadagi haibadugi maramda malangna khangbana potsak adubu test tawrame. Madu ubada agent harauna. Wow, that's great my boy. Haiduna Anasta konsile. Thank you dear. Thank you so much. Malangna tobima khangba confirmda hairakpani Anasta. Anas malangda yengduna momonoglaga malangi lengjumda pop-up thare. It's my duty my friend. 1993 gi Megi tang ahumdo. Nahaki baba leiramjabadi ngasi asumna khoimuk hana unaba phanglamdabasu yai. Arauna lairik taminabasu phanglamdabasu yai. Ainasu alaba panduna promise tawkhe. Matam charakanda nahaki family ki mating soidana pangani haiduna. Aduna nahakarisu waganu. Andaki nangilan phamsida. Aina sumai paknaba soidana mating pangani. Mase Anaski promise ne. Anas. Malangi lanjang mai pakadoribra. Karamna makhoina Chamanlangi wine factory da changsinba ngamgani. Ibrahim na Mirabo pusinba ngamkhibra.